2022 dagina 2026 fau sida laiba on base koi gi mang da loina ubi Manipur da laiba problem si 1972 dagina hauji phoba ekoi na isa gi mihut thagat laga haiba mihut sing sina sarkar semaga sarkar duna policy ama semaga policy ru thabak onthoga ekoi bu lenga I ekoi da nungai ai phaba pina bagi thabak tongni haidana koi na 27 gi Manipur gi aroi balang phamne masida ekoi na ekoi gi chak iran hura laga puraga satkhraga sakti gi damak tam tanarakpa amasung Manipur yongthoga sakhibada langthomaga sakhibada karingba nuai taba amatta phawroidaba mi khallaga thagatuna leiragadi ngasi ekoina thengnariba ngasi gi Manipur se makha tan atu chathaki gani ngasi gi Manipur kari oi lairabagi thak senmit lon gi thak naha sing thabak phangdabagi samasya kari oi mahi education system kamaina tauri health care kamaina tauri lau pathap kamaina tauri miga nungsinabagi sangkar maina tauri kang Subscribe the view, please. Mahaprabhu, though we been told I am Namapu, London spoke on Bidi Ben Dobu, Mang links in Biriba, Halaman, Kaipo, Lai Guru, my bed, silly now, Bungpa, Mahero, Sai now. Amadi Manipur Miam, Amadi Manipur Malevapo. Kokno kurunjai ngasigi June gi tang kun mathoi 2026 mamang election 2022 da taw badagi almost sahi manga mapung pharak kadawri sahi manga habisi yam sang journey amaghapni aina election lep kan haidana khanghdana karigumba sem saba amatta yaudana Manipur gi election lepagi niti niyom amatta indana yaudana follow tawdana khangchong chong thoraga election lepani haidana thorakpa matamda karimta leitaba aibu aigi sagai aigi irei kai aigi kendragi nungsijaraba aigi miyam sing ahlaman selina pai khibi kumna makna maigi khudungmaktagi section khudungmaktagi angamba pangal thongna sel gi mateng potlam gi mateng nungsiba makhal makha gi mamal nai raba support mayam ama pibiraga amukta thokidrima maung da Manipur da satnabi mayam se season na dabida aingonda vote lising mariga satret ki mathakta pinabikriba vote lising mariga satret si Manipur da malendra khwaidagi yamba maman yamba vote ni haina ai hang halojai Paisana Satraba, Saktina Satraba, Faidagi mi amana, Tuwayaba Polam Aniduda, Satraba, Karibuma Matana in Bayadraba, Maleba, Manipuna Hana, Aigi, Ikunai, Miam Habasina Hana, Interest Hamaga, Lebaki the Makta Miam, the Makta Pirapa Mamanai, Rabotuna Maktugi, Amasung Masigi, Lambi Sida in the Pina Vigriba, Nusiba support, Pangal, Matin, Puna Maki the Makta, Hangai, Latana Han, Tagatse. 2022 election head loibaga laibak thibadagi aigi sa nupa ahansi khanghodana cancer narakhi miyam gi seba ho phangba hojarapo matam sida miyam ga totna tinadana makhatana adum thabak tu sathajaram gadabasi sana salapaduna maram moidana irei amakhak tawraga karaida karongda thorok tuino khangdaba haibam khangdaba awaba amakhakta lupaga aigi imungsi ngawraga sahi ama leiki isa do kan basungam gidre mahak adu satkhe isa leitabagi ngawdana chelingai marak sida amuk lenga ka thing lanthing na bagi safu mayam amana manam mayam amasong isalakhi baduna 2022 dagi 20 ga 6 hojik phawasi ai hak miyam ga hak thengna na miyam gi awat apa awan nungai leita laira karigumba amatta ai hangbangam jakhidre aigi imungi phibam ai isagi lanai oiba wakalgi awaba nuaitaba mayam duna maram oidana aingondagi amadi aigi imungdagi soikiba watkiba lamjakiba kibi pungna mangakpiu haina puknona kurumjai
ꯂꯥꯛꯂꯤꯕ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯁꯤꯗ ꯊꯦꯡꯅꯒꯗꯧꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯤ ꯀꯗꯣꯝꯗ ꯆꯠꯇꯣꯏꯅꯣ ꯍꯥꯏꯕꯁꯤ 2027ꯒꯤ ꯏꯂꯦꯛꯁꯟꯁꯤꯒꯤ ꯔꯤꯖꯜꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯂꯥꯏꯕꯛ ꯂꯦꯞꯀꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅꯃꯛ ꯈꯪꯅꯔꯦ ꯍꯥꯏꯅ ꯑꯩꯅ ꯂꯧꯖꯩ ꯃꯅꯤꯄꯨꯔꯒꯤ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯃꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯉꯁꯤ ꯂꯥꯛꯏꯕ ꯏꯂꯦꯛꯁꯟꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯔꯥꯏꯕꯛ ꯂꯦꯞꯀꯗꯧꯔꯤꯕꯅꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯔꯥꯏꯕꯛ ꯂꯦꯞꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤꯗ ꯌꯦꯠꯅꯅꯤꯡꯉꯥꯏ ꯀꯩꯁꯨ ꯑꯣꯏꯗ꯭ꯔꯕ ꯋꯥꯐꯝ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯍꯥꯛꯅ ꯂꯧꯖꯩ ngasi aigi kendragi problem mayam ama lei problem singsi kendra tai da leiba problem khuding maka loi sap mane manipur pumba da leiba problem khuding maka aigi kendra da leiba problem ga sap mane ya school hai basi manipur gi saruk amani manipur hai basi da ya school yaw sap mane aigi kendra da leiba aigi miyam na khai da gi thengna ba da nungai triba basic si iram nala ising isaw ising mai education haksel unemployment haiba basic oiba atai problem mayam ni mathakta khwaidagi sawba problem se aigi kendra haiba problem sing se thengnai haiba problem si basic problems ngakane mi na haiba problem sing si yaudragadi mi amoina mating thokna hingbada quality leiba nungaiba punsi ama hingbada soi oithokta haiba problem sing si ya school khatang jana tana manipur kombada sing tam khaktana khuding mak mioi khuding mak loina sap manan thengna mine manipur haiba thibam si 2020 ga tu dagina 2026 fau sida laiba on base khoi gi mam da loina ubi manipur da laiba problem si 1972 dagina hauji khoba aikoina isagi mihut thagat laga haiba mihut singsina sarkar semaga sarkar duna policy ama semaga policy ru thabak onthoga aikoi bu lengai aikoi da nungai ai khaba pina bagi thabak tongni haidana makoina law 72 election hek hogi badagina election mamangda election mihut leiramde bharat sarkar na tharakpa nominee amana manipur lenga am 1970 dagi election la aba matung de ekoina lengak saro haidana ekoi gi mihut thagat laga mihut tuna ekoina apama mo da lengak saro haidana power ship pire 72 da pire ba matung sida ekoina thagat liba mihut sing se karama makhal gi quality thagat li karama makhal gi aduna thagat liba mihut sing duna lenga I amasung karama makhal gi policy seme habisi handongna yenga pamatam da sapmana ba lenga governance amasung sapmana ba policy loina satharaga leiram hauji phoba sarkar honge political party honge makhan honge adubu lenga klon standard of governance ti sapmana na adum loina piba kainta khena ba leitaba handakti hungane na tam amada thajaba adu handakti du se shakti se pai bu ga hana dumana dum sapmana na toba bot maya da koila thaba gi culture su hana gi torum ba dumaina anu bu du so dum taweba paisa lauraga thabak hapasu hana gi tawi dumaina dum sapmana na taweba adu itaragadi awonba purak bagi mahutta shakti si amadagi amada transfer tawbane ba aduga prajara pibam thokba awonba di pi da si kaidagi thoklak ke habada mihut sina mathmoi sengdaba manipur nungsi daba amasung lengak pa habisi kaino haiba khangdaba chawgraba leibak da leiba mioi khudingmak lengak lakkadoini kendra du da leiba mioi khudingmak lengak lakkadoini haiba mioi si adukamatik maru oyeba koigi mioi si thamoi sengdaba leibak nungsidaba miyam nungsidaba amasung leibak kidamakta khandaba miyam kidamakta khandaba mihut mayam ama akoina thagatlaga thamure aduna nungsidaba dui mathakta haitaba amasung yawre adu itaragadi aigi yumbu akoi loi salai bada loi wanai aba ado akoi pulap si adugi haitaba duga khangdaba thamoi sengdaba duna palak padagi 72 dagi na hujik phokse akoi da yam parasitic oiba mina mi shetlaga saba quran bada yumpham oiba makhalgi satnabi society amagak semaga pulap total collapse haiba bu manipur da ngasi oiriba phibam se total collapse haiba ung loi ba haiba ne ngasi lei si ekoi gi leiba manipur state assembly sidagi loina ma khawrai state assembly sida mla thagale koina mla singsigi makhada elected bodies mayam amal lei haiba mla singsina sarkar semi
सरकारसिना पॉलिसी सेमी अफब पॉलिसी अमसुंग एडमिनिस्ट्रेशन थबक ओंथोक्तोइबा पॉलिसी दो सी तौई अदु इतारगदी मणिपुर अवोनबा पुरके हाइ तारगदी एखोगी लैरिबा फिबम सिदगी थोरके हाइबा तारगदी एखोइना थबक ओइना पांगथोकपा मतमदा इहान हानबदा स्टेट असेंबली हाइरिबा एखोगी थागतलिबा मिहुतसिंगसे सि मयेक सेंगबा एखोगी असेंगबा थवाइ सिनबा याबा एखोगीदमक्ता सीबा ngamba इमा लेबाकीदमक्ता सीबा ngamba अमसुंग लेंगाकबा हाइबसे करम हाइना लेंगाकनी अमसुंग फजबा पॉलिसी फजबा गवर्नेंस कमाइना पुरकनी हाइबा खंगबा यामना सेक्शनना थागतबा मिहुत मथौ ताय स्टेट असेंबली सिदगी थबक खुदिंग ओंथोरकदोइने अदुना असिदा सेंगद्रगैगिदी मखा तारकना तौबदी मसेत तौरगा मपुंग फाबा इफेक्ट लैतना दुम मांगागा लैगनी अदुने मणिपुर अखोइदा लैरिस मतोंदा सोइरे अदुना मखा ताबना मपुंग फाना सेंगबत सुगम ngамदा लैरिबा ओनबसे पुरकसे हाइ तारगदी स्टेट असेंबलीदा अखोइगी केंद्र हुंफु सिंगतम यावना आइगी मिहुत सिंगसी इमा लेबाक मणिपुर से कयाम नुंसी इरैजा सिंगसी कयाम नुंसी हाइबसे सेटना चेक तौबीबा अमसुंग महांगना मिहुत ओइना मिरेक ओइना थुलैसिगी पांडमसे करिनो मरनाइगी पैसा तानगे हाइब्रा मरनाइगी शक्ति पाइगे हाइब्रा ओ मियाम से मपांगल कलहनसी हाइब्रा मियाम नुंगाइ हनसी हाइब्रा मणिपुर सेमसी हाइब्रा हाइबसे वहां मुन्ना खंबीरगा हंबीरगा अमसुंग पैसा अमसुंग मसलगी सिगी लांग थाइबा मयाम सिगी लांग सिदगी थोलगा एकोगी इलेक्टोरल प्रोसेस से सेंदोकमिनाबा सिगी सेंदोअगा अदुदा सेंगना थागतखिबा मिहुतुदी माना मथौ तौरक्तबा मतमदा मथंगी तामदा नंग कुमधर ओ हाइना अखोइना इराइ लाइना अदुम लौथोकपा ngамमे मागी पैसा अमसुंग शक्ति दुर अखोइना चत्ता तारगदी मिहुत पो अखोइना एनी टाइम अखोइना अपामबा अफबा थाजबा थागतपा ngamba अमसुंग यानिंग्रे हाइ तारगदी सट लाउना लौथोकपा ngambagi शक्ति से इलेक्टोरल प्रोसेस ता लैबा अमोटपा मयाम से लौथोकत्रगदी अखोइ सेंदोकपा ngамmoy इलेक्टोरल प्रोसेस ता लैबा अमोटपा सिंगसिदगी अखोइ थोरकपा ngамमबा नाथोरकपा ngam तारगदी मिहुत से मियामगी मखादा लैगनी मियामना मिहुत की मथक्ता लैगदबनी मियामना मिहुत की मथक्ता लैरकांदा मियामदुना हाइबदो मिहुतुना तारकांदा मिहुतुना स्टेट असेंबली दा पुरगा अफबा गवर्नेंस पॉलिसी सेमगा पॉलिसी फजबदो मियामना थबक ओंथोक पिरकांदा मियाम खोलाव सेंबदो थबक ओंथोक हाइना ngамगदोइ अदुना थागतलिबा मिहुत खुदिंगमक मणिपुर की इरैजा खुदिंगमक्ता 2027 की मणिपुर की अरोइबा लानफमने मसिदा अखोइना अखोइगी इचाक इरन हुरालगा पुरगा चत्रगा शक्तिगीदमक्ता अमुक तानारक्पा अमसुंग मणिपुर योंथोअगा चटखिबदा लंथोमगा चटखिबदा करिगुंबा नुंगाइतबा अमत्ता फावरोइदबा मी खल्लगा थागतुना लैरगदी ngasi अखोइना थेंगनारिबा ngasiगी मणिपुर से मखा तान अदु चथखिगनी ngasiगी मणिपुर करी ओइ लाइरबगी थाक सेनमिटलोनगी थाक नहासिंग थबक फंगदबगी समस्या करी ओइ मही एजुकेशन सिस्टम कमाइना तौरी हेल्थ केयर कमाइना तौरी लौ पथाप कमाइना तौरी मीगा नुसिनबगी सांगकरम हाइना तौरी कांगलोक मसेन करी फिबमदा लैनरी ngasi mi si matuk ka aga hatlaga thongaga sanaraba angang si nupata hairaga hatlaba miga nuksiba haibase laitraba singnabana pikthalaba furuk amaga lai hakkatagi yengthinaraga lakbadongna nungsinadraba masak unaba yanadraba panba yanadraba makhalgi nungsidaba irang phattaba hingsa haibasena pikthalaba saukhatngai maset amata mami amata udraba garigumba hiram amata semgatngai fagalakkhini haiba manglan asa udraba manipur makhal ama ngasi oi masigi haiba lengam monse makhata na chatharaga leitaragadi manipur ngasi phuruk masen sangnadana sum leigi matamda mai satpa howrabani makhata na sum chatharaga leigi matamda manipur ekhona nungsi haiba malaiba manipur se maset taraga permanent loina kai krane जगसीदा नुसीनदबा हाइबा पोसिना पुरकपा अफबा अमा भौ लैते कांगलुक मसेन नुसीनद्रगा येकनबना खुबा खुबनी कांगलुक मसेन फुनरगा नुंगाइरिसे फत्तबा लैंगाकुना नुंगाइ अखोइना ngasi फुनरिबा अखोइना नुसीनद्रिबा मैतेगी अवाबना फुरुप अतोपदा ताइनबा फुरुप अतोपगे अवाबना मैतेदा तानबा कुकीगी अवाबा नगादा ताइनबा नगागे अवाबा मैतेदा ताइनबा मैतेगी अवा नगादा ताइनबा मैते पांगलदा ताइनबा फुरुप मयामदा ताइनबा सी ताइनरगा खना हल्लगा थम्मे ngasi अखोइ सिगी कम्युनल ओइबा कांगलुक नाइबा नुसीदबा डिवीजन खाइदोकबसिदा एखोइ इराकनरगा रियल एखोइबु कनाना मांगहल्ली कनाना ताखल्ली एखोइबु कनाना तुहदिनो हाइबा सक्तमदुदी हिंसाबदुगी सक्तमदुदी एखोइ उमिन्नबा ngamdre
Manipur ki aseng threat ti malem ki mafam khuding makta global threats malem da ki lak ba asau threat khudung thiba mayam ama leiba khuding makta sapu pi hai ba sapu je thengna ba ngamna ba ki damakta ekoi gi senmit lon lenga lon phajana mapangal kalhalaga akan ba society khunai ena khunba tinjang laisan daba mapangal kanba mikap thokba khunai ma semaga isa gi ngaksaraga nungai na leiba ngamba sembadune madugi du sembagi mahutta ngasi ekoida mapangal su sonda hanba khasu khana hanba oina tora tu gai hatuk na halaga ihing na hing ta gai leba si setuk na raga tham masidagi koina ngasi awon ba puro hokda taragadi adum permanently huruk masen unaba yadaba nungsina ba haibadum pura mangraba lanbung asau ba haibado Manipur si oiraga laiba Manipur masa yelumi amasung natives khuding makse Manipur gi mapu oi bangamdana koi se dum mangini lanjen naraga sahi kharagi manungda malaiba Manipur si sayen naraga ngayen naraga angam athau kharana yen thok naraga lehogani masi dagi koina angam athau amasung laiba malengi threat punama lenga phattagi badagi thokli hattaba pumnamak sidagi ngakhoke hai taragadi ganatantrik oiba mangongda aikhoigi laiba 2027 ki election sida Manipur miyam pumbana khuppaga thamoina thajaba mihu thagat piu amadi aigi yaskul kendragi ireisa sing ahalaman lai guru imai ben sinenau phai khibi pumnamakta ai hapu Manipur State Assembly yongnaba amuktang thinbiu ai ko mona State Assembly yauraba matungda MLA ama oina aingonda pijarkadaruba power ado ai ha yaskul kendragi ward mari but kunthraga nipan sidagi but ki leiriba praja miyamna makoina thajaba integrity leiba masang thokpa mioi masing asuk haidana nominate tawraga thagat pirakani haiba but ki mioi singsina Yaskul Kendragi Yaskul People's Council haidana miyamgi council ama semjagani haiba council asida aiha State Assembly dagi puraktoriba sakti potlam paisa amasung potlam sing punamakto council sida loisina jagani council sina kendragi development saukhat thorang kendra sida karam haina develop tawgani kaidogani haibase council amasung kendragi laiba elected representatives pumnamak pullaga aikoi khanagani aduda lakpa resolution digi matungena koila thabdagi hona drainage unemployment senmit ron kamaina semgatkani yaskul karam haina saukhat papurakani aikoi yaskul la karam makhal gi future gi vision kari sem sige haiba lainga amana pigada mathau khuding makto council siga aihak na papuloi oijaraga aihak lainga sabani Masikisina model amo oijaraga yaskul kendra dagi Manipur miya pungna makta koi transparent oiba mawongda ganatantrik oiba mawongda haiba lenga kon council semgado basi direct democracy hai direct democracy se purakpa ngamdabagi ekhoina yamna wai direct democracy to leitaragadi miyam gi khonjel se kudakta thabak to onthokpa ngame aduna sawhat pa leibak ta tawrise MLA singsina moigi prajara sumaina shakti se pithoeba Sigi sakti se pithokpa ngamdabagi ne ngase koina praja je vote ka ha matungda MLA sena tongba tawra sakhiba ka ga singthaba su ngamdaba adum langda thuraga leise aduna ai isadagi hauraga MLA amada leiba sakti se miyam da direct sina jagani aduga masigi sakti se logiraga miyam na Manipur miyam amasung ai yaskul gi ireisa ahalaman lai guru phai khibik imai gen pumnamakna yaskul ngapda amasung Manipur da awunba purakpada angamba mateng pangbiu haina koknon hanan kru Kapag sigaloy na ay ha nasigitin diri ba ahalaman may lai guru phai ki umna makku Manipur miyambu isor ko na am kahana ko